ngasi December gitang ing 2013 agrahayan gitaraga mga hiyanggay gi thasi nung may jing namin alakpada jayhan babrahmana mahusagum ngasiso wahang paukum gitawram bupudo na lakjari ahan bumagtada kway punampu kurumjari ngasigi ahan buhay na lakutsari basi somola tingom somola na tagpira ibasi radhe radhe gya kurumjari wariyam nungay jakre makha ngay jari sumoy na tagpirak pani somola kogi may kaydagi so radhe radhe ay na somola gi bhakti oksari kurumjari wari nungay hai na tagpirak pa ako'y giso toydong na hona jaruri basida mahiyali hai na kanjare nungay jay matung sulep na ako'y na tagat sarikliba wari watay at oto patawram singda lepta na saruk yabi na ba jayhen ba brahmagi may kaydagi nulok na ningsing jari ngasigi anisubuwi na pukat pira ibasiso tagat wahini John the Best ako'y ginung siraba viewer ni matamsang na ako'y gi senela siga hugdog minarakpa John the Best na ujabu tagat sari hai na tagat sari John the Best ako'y gitaw jari basibu lepta na saruk yabidana ako'y gitaw jari batawram basibu pungning thaugat pibagidamag ako'y may kaydagaso hainingay laytana tagat saba phongdoksari aduga ngasigi ahun saboy ni lakutsari basiso tagat wahini basanta mutum tagat paphongdok pirakpani nungay jay basanta mutum nung sinjarabay ako'y viewer ako'y may kaydagaso basanta mutum gi may kayda tagat wahi phongdok sabagaloy na matamsang na isor na thaujan bibo oisanu haiba manggol asirbat asimatang isor ki mapamda basanta mutung gidamang nijeri aduga matangda mo pukat pirak di basi na sandrama hidang mayum sandrama na ibirak liba wahi si mapung phadaba haibtare ibirak liba waron se mathanta haurakpadi kari tauge sumoy na tagpirakpa sandrama hidang mayunggi wapam se ako'y artha se lamba phangdre amuk tagana mayaksi kharseng na ibirak lagadi thoydok na nungay jagani nungay jay ako'y tawra masibu nung sibidana kari kumawahapam wahi animaridang phongdok pirakpani karamapung phana ingna bhaptana ibirak na naba sandrama hidang mayunggi mapamda hanggatsari tayo narakpada nga sige mga subuwi na lakutsari basi na puyam pajabi ay gya thanks universe Hare Krishna hay natagpirak pa ni ako'y may kaydagi welcome to jari tagat sari Hare Krishna puyam pajabi matamsang na alaman isor gi sebada amadi kway pudamag sebada matam kui na nadayak na punsinung sang na panbo obiyo Sri Bhawan gi tawjan pinabibo oisanu haydana ako'y yahen babrahmagi may kaydagi isor gi mapamda pratna kasari tayo narakpada nga sige taruk subuwi na pukat pili ibasana sobha ning tawjam sobhagi wapam siso isor gi nam son birak pani Hare Krishna aydana iko'y may kaydagi so Hare Krishna ay na pakum tamjari jaya radhe ay na makata na samtajari Mangguloy biyo isor ginam son ba matam supada Sri Bhawan na lepta na thousand bibo oisanu haiba
ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤꯃꯇꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯚꯥ ꯅꯤꯡꯊꯧꯖꯝꯒꯤꯗꯃꯛ ꯊꯧꯅꯤꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯁꯨ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯑꯔꯥꯇꯤ ꯁꯤꯡꯍ꯫ ꯑꯔꯥꯇꯤꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯇꯝ ꯆꯨꯞꯄꯗ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯊꯧꯖꯥꯟ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯔꯥꯇꯤ ꯁꯤꯡꯍꯒꯤꯗꯃꯛ ꯃꯪꯒꯣꯜ ꯊꯧꯖꯥꯟ ꯅꯤꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 9ꯁꯨꯕꯗ ꯑꯃꯨꯛ ꯄꯨꯈꯠꯄꯤꯔꯛꯂꯤꯕꯁꯤꯅ ꯎꯁꯥꯔꯥꯅꯤ ꯍꯨꯏꯗ꯭ꯔꯣꯝ꯫ ꯎꯁꯥꯔꯥꯅꯤꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯎꯁꯥꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯁꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯅꯥꯝꯕꯨ ꯅꯨꯡꯁꯤꯅ ꯑꯍꯧꯕ ꯑꯣꯏꯅ ꯁꯣꯟꯕꯤꯔꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯎꯁꯥꯔꯥꯅꯤ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯄꯤꯅꯕꯤꯅꯅꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯧꯅꯤꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 9ꯁꯨꯕ ꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯁꯤꯁꯨ ꯑꯥꯏ꯫ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯄꯨꯡ ꯀꯌꯥꯗ ꯑꯣꯏꯕꯤꯕꯒꯦ ꯌꯥꯎꯖꯅꯤꯡꯉꯤ, ꯋꯥꯔꯤꯁꯨ ꯇꯥꯖꯔꯤ, ꯅꯣꯂꯦꯖ ꯌꯥꯝ ꯑꯣꯏꯖꯩ, ꯊꯦꯡꯛ ꯌꯨ ꯑꯩꯒ ꯁꯣ ꯃꯁ, ꯈꯨꯔꯨꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤꯁꯤ ꯁꯤꯁꯨ ꯑꯥꯏ ꯂꯥꯏꯐ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯍꯟꯕꯤꯔꯛꯄ ꯋꯥꯍꯪ, ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯅ ꯄꯥꯊꯣꯛꯆꯗꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯝꯅ ꯄꯤꯖꯕꯅꯤ꯫ ꯏꯕꯤꯔꯛꯎ ꯁꯤꯁꯨ ꯑꯩꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯩꯈꯣꯏꯅꯁꯨ ꯏꯕꯤꯔꯛꯂꯤꯕ ꯋꯥꯍꯪ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯋꯥ ꯇꯥꯅꯅꯕꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯔꯤ, ꯊꯥꯒꯠꯆꯔꯤ ꯋꯥꯐꯝ ꯈꯔꯗꯪ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯒꯤꯗꯃꯛ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 10ꯁꯨꯕ ꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯁꯣꯔꯤ ꯗꯦꯕꯤ꯫ ꯑꯣꯖꯥꯅ ꯉꯥꯡꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯈꯨꯔꯨꯝꯖꯔꯤ, ꯉꯥꯡꯕꯗ ꯆꯨꯝ ꯆꯨꯝꯅ ꯉꯥꯡꯉꯤ꯫ ꯁꯣꯔꯤ ꯗꯦꯕꯤ, ꯍꯣꯏ, ꯑꯆꯨꯝꯕ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯔꯥꯟꯕ ꯀꯃꯥꯏꯅ ꯍꯥꯏꯒꯗꯒꯦ? ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯕ ꯈꯔ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯝꯕꯤꯔꯝꯕꯒꯦ ꯑꯃꯗꯤ ꯚꯦꯗ ꯁꯥꯁꯇ꯭ꯔꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝ ꯑꯈꯪꯕ ꯈꯔ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯣꯔꯤ ꯗꯦꯕꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 11ꯁꯨꯕꯗ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯇꯝꯐꯥ ꯐꯨꯔꯤꯠ ꯁꯥꯐꯝ꯫ ꯑꯍꯥꯟꯕꯗ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯝꯐꯥ ꯐꯨꯔꯤꯠ ꯁꯥꯐꯝꯕꯨ ꯇꯔꯥꯝꯅ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯝꯐꯥ ꯐꯨꯔꯤꯠ ꯁꯥꯐꯝꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯗꯥꯎ ꯌꯥꯗꯕ ꯌꯥꯅꯅꯕ ꯀꯔꯤ ꯊꯧꯅꯤꯒꯗꯒꯦ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫ ꯇꯝꯐꯥ ꯐꯨꯔꯤꯠ ꯁꯥꯐꯝ, ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯗꯥꯎ ꯌꯥꯗꯕꯁꯤ ꯃꯄꯣꯛ ꯊꯥꯅ ꯅꯠꯇꯦ, ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯅꯠꯇꯦ, ꯃꯄꯣꯛ ꯊꯕꯥꯅ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯄꯨꯟꯁꯤꯟꯕ ꯑꯄꯨꯟꯕ ꯑꯃ ꯂꯩꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯇꯧꯖꯔꯛꯈꯤꯕ ꯀꯔꯃꯒꯤ ꯃꯍꯩ ꯑꯗꯨ ꯄꯨꯔꯒꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤ ꯄꯣꯛꯂꯤꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕꯗꯣ, ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯃꯥꯄꯟꯁꯤꯒꯤ ꯃꯅꯨꯡꯗ
ꯒ꯭ꯔꯍꯁꯤꯡꯁꯤꯒꯤ ꯄꯣꯖꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯈꯣꯡꯐꯝ ꯑꯁꯤ ꯆꯨꯝꯅ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯗꯥꯎ ꯌꯥꯗꯕ ꯗꯥꯎ ꯌꯥꯕ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯐꯣꯜ ꯑꯁꯤ ꯊꯣꯛꯂꯛꯏ ꯃꯄꯨꯡ ꯑꯣꯏꯅ ꯒ꯭ꯔꯍ ꯃꯥꯄꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯃꯦꯟ ꯑꯣꯏꯕ ꯒ꯭ꯔꯍ ꯑꯃꯈꯛ ꯌꯥꯎꯒꯅꯤ ꯃꯍꯥꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯥꯠꯃꯥ ꯀꯥꯔꯛ ꯍꯥꯏꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯑꯥꯠꯃꯥ ꯀꯥꯔꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯋꯥꯡꯅ ꯍꯥꯏ ꯗꯤꯒ꯭ꯔꯤꯗ ꯂꯩꯕ ꯃꯥꯁꯤꯅ ꯄꯨꯂꯞ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯅ ꯃꯥꯒꯤ ꯔꯦ ꯑꯁꯤꯅ ꯒ꯭ꯔꯍ ꯃꯌꯥꯝꯁꯤ ꯅꯝꯊꯔꯒ ꯊꯝꯕ ꯍꯥꯏꯔꯤꯕ ꯑꯥꯠꯃꯥ ꯀꯥꯔꯛꯁꯤꯅ ꯑꯩꯒꯤ ꯐꯅꯅꯕ ꯁꯤꯟꯒꯗꯣꯏꯅꯤ ꯄꯨꯝꯅꯃꯛꯁꯤ ꯒ꯭ꯔꯍ ꯃꯌꯥꯝꯁꯤꯒꯤ ꯃꯊꯧ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯂꯣꯏꯅ ꯑꯣꯔꯗꯔꯅꯤ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯗ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯥꯗꯨ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯃꯥꯅ ꯃꯥꯡꯅꯅꯕꯗ ꯁꯨꯝ ꯁꯤꯟꯒꯅꯦꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯑꯩꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯗꯨꯃꯛꯅ ꯄꯨꯔꯥ ꯐꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯑꯣꯟ ꯑꯣꯟꯅ ꯁꯨꯝ ꯆꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯒꯗꯧꯕ ꯀꯥꯟꯗꯅ ꯈꯖꯤꯛꯇꯃꯛ ꯐꯍꯟꯕ ꯐꯠꯇꯕ ꯑꯣꯏꯒꯗꯧꯕ ꯀꯥꯟꯗꯅ ꯍꯦꯟꯅ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯐꯠꯇꯕꯁꯤ ꯆꯥꯎꯅ ꯄꯤꯕ ꯑꯗꯨꯅ ꯑꯐꯕꯒ ꯐꯠꯇꯕꯒ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯅ ꯌꯥꯅꯅ ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯥꯏꯕꯒꯨꯝꯅ ꯑꯣꯟꯅ ꯑꯣꯟꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯃꯥꯅ ꯐꯠꯇꯕꯒꯤ ꯁꯔꯨꯛ ꯂꯥꯛꯄ ꯀꯥꯟꯗꯅ ꯃꯥꯅ ꯑꯗꯨꯝ ꯐꯠꯇꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯈꯤꯕ ꯑꯗꯨꯒ ꯑꯐꯕ ꯂꯥꯛꯄ ꯃꯇꯝꯗꯅ ꯃꯥꯅ ꯑꯐꯕꯗꯨꯒꯤ ꯆꯥꯡꯁꯤ ꯍꯟꯊꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯟꯁꯤꯗ ꯗꯥꯎ ꯌꯥꯗꯕ ꯃꯥꯏ ꯄꯥꯛꯇꯕ ꯍꯥꯏꯕꯁꯤ ꯍꯦꯛ ꯊꯣꯛꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯣꯛ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯨꯗ ꯑꯗꯨꯃ ꯇꯧꯔꯒ ꯑꯃꯨꯛ ꯐꯠꯂꯛꯇ꯭ꯔꯀꯥꯟꯗꯨꯗ ꯃꯁꯤ ꯇꯧꯔꯒ ꯐꯠꯇꯦ ꯍꯥꯏꯗꯅ ꯈꯟꯈꯤꯗꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯛꯀꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯔꯨꯕꯗꯨ ꯀꯥꯟꯅꯔꯣꯏ ꯁꯨꯝꯃꯣꯏꯗꯅ ꯇꯝꯐꯥ ꯐꯨꯔꯤꯠ ꯁꯥꯐꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝꯁꯤꯃꯇꯪ ꯍꯪꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯋꯥꯐꯝꯁꯤ ꯄꯨꯈꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯑꯗꯨꯒ ꯇꯝꯐꯥ ꯐꯨꯔꯤꯠ ꯁꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯌꯥꯝꯅ ꯆꯝꯅ ꯑꯩꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯇꯥꯏꯝ ꯑꯣꯐ ꯕꯥꯔꯠ ꯕꯥꯔꯠ ꯄ꯭ꯂꯦꯁ ꯑꯗꯨ ꯈꯛꯇꯪ ꯖꯟꯃ ꯀꯨꯁꯇꯤꯒ ꯁꯨꯛꯇ ꯊꯥꯔꯛꯇ꯭ꯔꯒꯁꯨ ꯀꯣ ꯑꯗꯨꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯈꯛꯇꯪ ꯏꯔꯒ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯀꯔꯝꯕ ꯒ꯭ꯔꯍꯅ ꯑꯩꯒꯤ ꯁꯨꯄ꯭ꯔꯤꯝ ꯑꯣꯏ ꯑꯥꯠꯃꯥ ꯀꯥꯔꯛ ꯒ꯭ꯔꯍꯁꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯑꯗꯨꯃꯈꯛꯀꯤ ꯅꯨꯡꯁꯤꯅ ꯑꯩꯅ ꯄꯨꯖꯥ ꯀꯠꯆꯕ ꯃꯇꯝꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯇꯝꯐꯥ ꯐꯨꯔꯤꯠ ꯁꯥꯐꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ 12 ꯁꯨꯕꯗ ꯑꯃꯨꯛ ꯊꯝꯕꯤꯔꯛꯏꯕꯁꯤꯅ ꯀꯦꯅꯨꯀꯥ ꯏꯔꯣꯝ ꯀꯦꯅꯨꯀꯥ ꯏꯔꯣꯝꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯅꯨꯡꯉꯥꯏꯖꯩ ꯀꯦꯅꯨꯀꯥ ꯏꯔꯣꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯦꯅꯨꯀꯥ ꯏꯔꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯑꯁꯤꯃꯇꯪ ꯁꯣꯟꯖꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯩꯔꯝꯕ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯗꯅ ꯚꯒꯋꯥꯟꯅ ꯌꯥꯔꯝꯗꯕꯗ ꯌꯥꯔꯛꯄ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯍꯥꯏꯕꯗꯣ ꯖꯒꯠ ꯄꯔꯃꯦꯁꯣꯔ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯗꯌꯥꯅ ꯂꯦꯞꯅ ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯑꯟꯖꯅꯥ ꯁꯤꯡ ꯑꯟꯖꯅꯥꯅ ꯇꯥꯛꯄꯤꯔꯛꯏꯕꯁꯤ हरे कृष्णा पबुंग थागत्सरी हरे कृष्णा थागत्सरी तरामना ओक्सरी अईगी क्वेश्चन की पाउखुम पीबीरक्ते पाबुंगना येंगबीद्र माले अंजना सिंह करम्बा वाहंगनो हाइबसे अखोइसु ngaktak तौरे होय अखोइ येंगबदी पन मुन्नदी येंगजबनी अदुबु करम्बा वाहंगदा कदोमदा चटख्रबगे हाइबसे मणिपुर की करी हाइनी इंटरनेट की खुदोंग चादबसिगा मरी लेनना कोई नेट की खुदोंग चादबसिना वाफम
ꯄꯨꯈꯠꯄꯤꯔꯛꯈꯤꯕꯁꯤ ꯇꯁꯦꯡꯅ ꯊꯦꯡꯅꯖꯈꯤꯗ꯭ꯔꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯨꯛꯀꯗ ꯍꯟꯅ ꯋꯥꯍꯪꯁꯤ ꯏꯕꯤꯔꯛꯅꯅꯕ ꯑꯟꯖꯅꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗ, ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯆꯔꯤ, ꯏꯕꯤꯔꯛꯎ, ꯁꯣꯏꯗꯅ ꯄꯥꯎꯈꯨꯝꯖꯒꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 14 ꯁꯨꯕ ꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯃꯥꯏꯕꯝ ꯍꯦꯔꯣꯖꯤꯠ꯫ ꯍꯦꯔꯣꯖꯤꯠ, ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯃꯥꯏꯕꯝ ꯍꯦꯔꯣꯖꯤꯠꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯤ ꯄꯥꯎꯈꯨꯝ ꯐꯪꯖꯕ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ, ꯊꯥꯒꯠꯆꯔꯤ, ꯑꯣꯖꯥꯕꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ, ꯅꯨꯡꯉꯥꯏꯖꯩ꯫ ꯃꯥꯏꯕꯝ ꯍꯦꯔꯣꯖꯤꯠ, ꯑꯩꯈꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯕꯨ ꯊꯝꯖꯈꯤꯕꯗ ꯄꯥꯎꯈꯨꯝ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ, ꯊꯥꯒꯠꯄꯤꯔꯛꯄꯒꯤꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯕꯤꯔꯛꯄꯒꯤꯁꯨ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯧꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯊꯧꯅꯤꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 15 ꯁꯨꯕꯗ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯌꯨꯝꯂꯦꯝꯕꯝ ꯁꯩꯂꯕꯇꯤ꯫ ꯇꯥꯛꯄꯤꯁꯤ ꯁꯩꯂꯕꯇꯤ, ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯔꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯩꯂꯕꯇꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁꯩꯂꯕꯇꯤꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯈꯪꯗꯕ ꯀꯌꯥꯕꯨ ꯑꯩꯒ꯭ꯌꯥꯅ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯏꯀꯣꯛ ꯅꯧꯍꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯅꯨꯡꯉꯥꯏꯖꯩ꯫ ꯈꯪꯖꯕ ꯅꯠꯆꯗꯦ, ꯌꯨꯝꯂꯦꯝꯕꯝ ꯁꯩꯂꯕꯇꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯒ ꯊꯦꯡꯅꯖꯔꯨꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯈꯔꯗꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯗꯥꯏꯗꯒꯤ ꯉꯝꯃꯨꯔꯒꯗꯒꯦ? ꯈꯪꯖꯔꯨꯕ ꯈꯔꯗꯪꯗꯣ ꯃꯄꯥ ꯆꯥꯅ ꯍꯪꯕꯤꯔꯛꯄꯗꯨ ꯆꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯍꯣꯠꯅꯖꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ, ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯗꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯩꯈꯣꯏꯁꯨ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 13 ꯁꯨꯕꯗ ꯊꯝꯕꯤꯔꯛꯂꯤꯕꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ꯫ ꯇꯥꯛꯄꯤꯁꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯅꯤ꯫ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯄꯦꯟꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ, ꯃꯊꯛꯇꯁꯨ ꯚ꯭ꯌꯨꯋꯔ ꯑꯃꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ, ꯊꯝꯕꯥꯜ ꯇꯣꯝꯕꯤꯅꯁꯨ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒꯤ, ꯍꯩꯖꯕꯒꯤ ꯐꯣꯡꯗꯣꯛꯆꯕ ꯅꯠꯇꯦ, ꯑꯣꯖꯥꯁꯤꯡꯅ ꯇꯝꯕꯤꯔꯝꯕ, ꯇꯥꯛꯄꯤꯔꯝꯕ ꯑꯃꯗꯤ ꯚꯦꯗ ꯁꯥꯁꯇ꯭ꯔꯁꯤꯡꯗ ꯊꯦꯡꯅꯖꯔꯨꯕ ꯈꯔꯗꯪ ꯈ꯭ꯋꯥꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯊꯧꯔꯝ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯈꯨꯔꯨꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯈꯨꯔꯨꯝꯖꯕꯁꯤ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 18 ꯁꯨꯕ ꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯆꯥꯎꯕ ꯁꯔꯃ꯫ ꯇꯥꯛꯄꯤꯁꯤ ꯑꯩꯒ꯭ꯌꯥ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥ, ꯅꯨꯡꯉꯥꯏꯖꯩ꯫ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯕ, ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯚꯒꯋꯥꯟꯒꯤ ꯅꯥꯝ ꯑꯃꯇꯪ ꯁꯣꯟꯕꯤꯔꯛꯄ, ꯊꯝꯕꯤꯔꯛꯄ, ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯚꯒꯋꯥꯟꯅꯁꯨ ꯆꯥꯎꯕ ꯁꯔꯃꯒꯤ ꯃꯥꯏꯀꯩꯗ ꯊꯧꯖꯥꯜ ꯑꯁꯤꯔꯕꯥꯗ ꯂꯦꯞꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯊꯧꯅꯤꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 19 ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ ꯗꯦꯕꯤ꯫ ꯇꯥꯛꯄꯤꯌꯨ ꯕꯤꯅꯥꯔꯥꯅꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥ, ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯕꯨ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫
ओजाना ताकपीरक्प खुदिंगमक पांगथोकजबा ngamjaba oijage. Thank you ओजा. नुंगाइजै अरिबम बिनारानी. होय ईश्वरगी ओइबा नाम गुण फजबा पौताक अखोय यारिबा मखै मतुंगिना सत्पा ngamnanaba होनजबा हाइबसे मियोइबैनो पोउबगी ईश्वरगी मरुम थुपना ईश्वरगी मतिक मंगालतने हिंगिबा जगत ताइबुंग पालने हाइबसे खंगना हिंगदौबा ओइबना ईश्वरगी पौताकसिंग असिबु ताबिरबा मतुंगदा मदुगी खुदुंग इन्ना सत्पा ngamnanaba होनजगे हाइना ताकपिरक्पसि थोइदोकना मसिगिदमक हाइनिंगाइ लेतना थागसरी. मतम चुप्पदा ईश्वरना श्री भावाना अरिबम बिनारानी की माइकैदा मंगोल आशीर्वाद पीना बीननबा ईश्वर की माइकैदा याइहनबा ब्रह्म की माइकैदगी खुरुमजरी थागसरी बिनारानी. अदुगा ngasiga 18 suba oina amuk pukhatpire ibasina Merina Puyam. Tagpiyu Merina. Oja aisu काल सर्प दोष पीतर दोष की मतंगदा ताकपियो महादशादा राहु अंतरदशादा शुक्र लेबगी मतंगदा हाइबियो. मेरिना काल सर्प लेबगी मतंगदा हाइबियो एन ताकपि काल सर्प हाइबसे गरगी खुंगसत अमदा तसेंबगी माना फोंदु इबदी लिन की दोष लेबा हाइबदी काल सर्प दोष हाइबदी अखोइना लंबीदा लिन थेंगनरुबा लिन ओगनरुबा अदुसु ओइबे याइ अदु ngakki nate मागी मपुंग ओइबा काल सर्प दोष हाइबदी अइगी राशि चक्रदा राहु केतु अनिना राशि चक्र दुगी मनुंग लेबा खोंगफम अदुदगी थोलकपा फूल मनी मसिना हेक्टार रब मतमदा पुंसिदा अचौबा फत्तबा अवाना मखन मखन से पीबा मरमतुना हाइबा फत्तबगी फूल मखन सिंगसिदा माना पीरकदोरिबसे अना अयेक ओइबे याइ इमुंग मनुंग मही लांगबु ओइबे याइ थबक होरतनबु ओइबे याइ अमा नत्रगा अमदा हिरम कयादा अयेतपा कया ओइहले हाइबा काल सर्प दोष हाइबसी हेक लाब कांद अदुना मागी काल सर्प तारकबगी मोंग असि अंकगी नियम खरे लेग्रे सौरागना हाइरबदा काल सर्प सिदा अमुक आनंतन पीरकब दोष हाइब लिनगी ममिंगनी को अदुगा कुलिक हाइबसिसु लिनगी ममिंगनी बासुकी हाइबसु लिनगी ममिंगनी संखपल महापद महाइदना मखन मखन खाइदुई अदगी मनुंग क्वाइदगी हेन कन्ब दशा पीरिबसी आनंद सर्पसे हाइद लिनसी मान पीरकपसिदे यामना कन्ब अवाना हेन तारिबसी मान ओइरकदौरिबदी करमना ओइरकदगे हाइबदा राहु ओइना कौबगरसे मसना अइगी लगनदा अदुगा केतुना अइगी लगनददगी मसिंग थेरकबदा तरेत सुबा युमदुदा लेइररब मतमदु हाइबदा अइना पोकपदा लेगिबदु नत्ते मागी गरसिंग से माई खोंफम से ओन राशि चक्र से सम चटकदोरिने माना चलकबगी खोंफम सिदा अइगी लगन मपासिदा राहु से तासिल्लबा अदुगा लगन सिदगी तरेत सुबा युम सिदना केतु से लेसिल्लरब मतमदुदा असगी काल सर्प दशा से तारे अदुदा यामना कन्ब इफेक्ट पी हेदना मागी ममिंगसी आनंद लिन पुनमकी निंगता ओइरिन अदुना आनंद नागराज की शक्ति दुमंगना ऐंगोंद येलरब कांसिददी अइगी अवाना मखन मखन अतैना पीबदगी माना कन्मना ख्वाइहेना कन्ना पीगनी अदुगा कुलिक सर्प हाइदी कुलिक हाइना कोबा लिनसिगी मागी सर्प दोष मतमसी ओरकब कानर कमाई ओइरे खंगदगे हेबदा राहुना अइगी लगन दुदगी अनिसुब युमदुद लेरब अदुगा केतुना लगन दुदगी निपान सुब युमद लेरब मतमदुदा अइ कुलिक काल सर्प दशा से तारे हेन लौगनी अदुगा अमु राहुसना एगी लगनदगी अहुम सुबदा अदुगा लगनगी मापन सुबदा लेब मतम सिदना बासुकी हेन कोब लिंदुगी
दोष लेरे अदुगा संखपल लाइन कोबलिन लेरे मतमना राहुना इगी मरी सुब युमदा अदुगा केतुना तरा सुब युमदा लेरे कांसिद थोई अदुगा महापद्मा हाइबा लिनसिना अइगी लगन सिदगी तरुक सुब युमदा अदुगा लगनगी तरागा निथोई सुब युमसिदा लेरब मतमदा महापद्मा हाइबा लिनसिगी दोष थोई असुमना तोंगान तोंगान थोलैबा मागी मोंगसिदा महापद्मा हाइबा काल सर्प से मा ताब मतमददी फत्तबगी चांगसी याम नेमग्रे बादे अदुगा संखपल न ताब मतमदसु फत्तबगी चांगसे नेमगा अफबसु पिरए मखोइदे अरे ख्वाइदगी हेना लेरि म्यामसि मरक्तगी अफब खरे हेना पिबदी महापद्मा काल सर्प तारगदी मादी काल सर्प दोष लेबगी प्रतिकार तौरुद्रबो यारे अइगी येगनबा अइंगोंदे येगनगे लाक मीसे अदुमाना ओवरकम तौबिदोइनी अइगिदमा अदना मादी अमुक अफब रोमदा मतेंग पांगप दोस्त ना काल सर्प दोस्त ताजब अफब मोदना काल सर्प दोस्त की मौंग से काल सर्प दोस्त कोंगनब नियम मखन मखन मैम लेरे अहन मथक पंजख्रे ख्वाइदगी लाइब मौंग शिव महादेवदा संगोम हैजब मधुदम जाए नत्रगना मृत्युंजय मंत्र से नीति की काउदन सोनजब मृत्युंजय मंत्र है ओम त्र्यंबकम जजामहे सुगंधिम पुष्टि वर्धनम उर्वारुकमिव बंधनात् मृत्युर्मोक्षयमामृतात् हाइदना फोनदसु मयाम यावरगा लेरबनी हाइरिबा मंत्र दो सिनफा पुथोपिरगा नीतिगी अयुक नुंथिन नुमिदांगी मतमदा नुंसीना तत्तना सोनजब अदुरगदी काल सर्प दोषदगी कोई नत्रगना शिव पूजा कच्चबे याई नत्रगना नाग पूजा लिंगी पूजा कटबे याई नत्रगना ग्रह शांति पूजा तौजबे याई ग्रह शांति की पूजा से हेक तौ मतमदा मादी काल सर्प की वाला नत्रे ग्रह मापन की दशा लेरमबसु नाखेत्रिक दशा लेरमबसु खुदिंगमक की दशा हाइब खुदिंगमक तो ग्रह पूजा से हेक तौरुकान लोइना कोनी सmoidana पूजा अम नत्रगा मा पीरिबसिंग सिदगी तौबीबा मतमदा काल सर्प दोष से कोई हैदना मसी मसु ज्योतिष शास्त्रना वेदना थंबिरमी अदुगा ताइनरपदा हुजिक ताकपीखिबा पीतर दशा दोष की मतंग से मसिन पीतर दोष से वेदना अमदी ज्योतिष न पीरिबसे लायुख्रब ममा मपा मपू मबेन पीतर लो सीख्रब लायुख्रब इपा इपुसिंग अदो मदुगी सापनी मखोई पेंदबगी अखोई द पीरकबा अवाब चैथेंगनी हैदना मसी लई अदना अखोई न इमा इपागी मफमदा फजदब लमचत चतखिबा अमदी अहलमन गुरुजोन सिंगी मफमदा मसी हंदकी मपोक ओइबे याई ममांगी मपोक तो ओइरखिबे याई इमा इपा थवoi उसितबा वांगांग संगांग लमचत साजत अदुगी फूलनी हैदना मसी बेदना पे अदुगा मागी पितृदोष ताराब मतम थोलकदोरिबसना फैमिली कम्प्लेक्स इमुंग मनुंग से निंगाई संगदानब तत्तना कछु लेतब वहव मगसु इमुंग मही लांग तत्तना अदुगा फाइनेंशियल डिफिकल्टीज हैबदि लन थुंगी बरमदसु यामना खुदोंग चादबा अवाबा अदगी हक्सांगी अनाये मखन मखन अदगी सिनफम सिनथा थबक्तसु अयत अपन पुंगिंग वाखन याम नुंगाइतबा पुंगिंग सरांगनबा अवाबा अमन नत्रगमदा वाखन लेतादबा असिन सिंग फूल सिंग पितर दशासन पी अदना मसी वाही अमरोमदना अहलमन गुरुजोन सिंग सापनी मखोइगी पेंदबा अवाब दोस्तुना अखोइदा मदुगी सैना पीरबनी हाइरिबसी ज्योतिष नमुक समजिलक्प कांदा करी हाइरिबगे हैबदा अइगी लग्न दुगी मापन सुब युमदा रवि चंद्र नत्रगा राहुना लेब येंगब मदुदा लेबसु याई नत्रगा येंगबसु याई हाइरिबसी पुंसी चुपगी ताबसु लई अदुगा पुंसी चुप ताब नतब मागी गोस्टर फूल हैदन मथक पंजख्रे गरसंची खोंगसत से ओन ओन राशि चक्र सिगी मनुंगदा सल्लिबनि मकोइना अखोइगी यूनिवर्स दा
ꯂꯩꯔꯤꯕ ꯒꯦꯂꯦꯛꯁꯤ ꯃꯌꯥꯝ ꯆꯠꯂꯤꯕ ꯁꯨꯝ ꯑꯣꯏꯗꯅ ꯃꯥꯁꯨ ꯒ꯭ꯔꯍꯁꯤꯡꯁꯤꯁꯨ ꯆꯠꯂꯤꯕ ꯃꯥꯒꯤ ꯈꯣꯡꯆꯠꯇꯨꯗ ꯑꯩꯒꯤ ꯂꯒꯅꯗꯨꯗꯒꯤ 9 ꯍꯥꯎꯁꯇ ꯔꯕꯤ ꯅꯠꯇ꯭ꯔꯒ ꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯒ ꯔꯥꯍꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯣꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯂꯩꯁꯤꯜꯂꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯔꯦ ꯑꯁꯤ ꯀꯟꯅ ꯄꯤꯔꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯇꯨ ꯒ꯭ꯔꯍꯁꯤꯅ ꯂꯒꯅꯒꯤ ꯃꯔꯤꯁꯨꯕ ꯌꯨꯝꯁꯤꯗ ꯂꯩꯔꯔꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯄꯤꯇꯔ ꯗꯁꯥꯁꯤ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯤꯇꯔ ꯗꯁꯥ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯣꯛꯆꯅꯕꯒꯤꯗꯤ ꯄꯤꯇ꯭ꯔꯤ ꯇꯔꯄꯣꯟ ꯀꯠꯄ ꯄꯤꯇ꯭ꯔꯤꯒꯤ ꯄꯨꯖꯥ ꯀꯠꯄ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯑꯣꯏꯒ꯭ꯔꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯄꯨꯖꯥ ꯀꯠꯄ ꯃꯗꯨꯒꯤ ꯄꯨꯖꯥꯒꯤ ꯅꯤꯌꯣꯝ ꯂꯩꯖꯈ꯭ꯔꯦ ꯑꯗꯒꯤ ꯇꯔꯄꯣꯟ ꯀꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯨꯔꯖ ꯗꯦꯕꯗ ꯅꯤꯇꯤꯒꯤ ꯑꯣꯏꯅ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔꯗ ꯏꯁꯤꯡ ꯑꯊꯟꯕ ꯍꯥꯞꯄꯒ ꯀꯠꯆꯕ ꯏꯄꯥ ꯏꯄꯨ ꯀꯅꯥꯅ ꯑꯣꯏ ꯁꯨꯔꯖ ꯗꯦꯕꯅ ꯑꯣꯏ ꯃꯥꯒꯤ ꯀꯂꯥꯗ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯗꯤ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯈꯨꯗꯤꯡꯃꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯃꯉꯥꯟ ꯄꯤꯔꯤꯕ ꯁꯨꯔꯖ ꯗꯦꯕ ꯃꯉꯣꯟꯗ ꯑꯩꯅ ꯀꯠꯆꯔꯕ ꯀꯥꯟꯗ ꯁꯨꯔꯖ ꯗꯦꯕꯗꯨꯅ ꯄꯦꯟꯕꯤꯔꯕꯗ ꯏꯄꯥ ꯏꯄꯨ ꯄꯤꯇ꯭ꯔꯤꯂꯣꯛꯁꯤꯡ ꯑꯗꯨꯅ ꯄꯦꯜꯂꯤ ꯃꯈꯣꯏꯅ ꯄꯦꯜꯂꯕ ꯀꯥꯟꯗ ꯒ꯭ꯔꯍꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯔꯦꯁꯤꯡꯁꯤ ꯂꯩꯊꯣꯛꯍꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯄꯤꯇꯔ ꯗꯁꯥꯒꯤ ꯋꯥꯐꯝꯁꯤꯃ ꯂꯩ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯦꯔꯤꯅꯥꯅ ꯇꯥꯛꯄꯤꯔꯛꯏꯕ ꯃꯍꯥꯗꯁꯥꯗ ꯔꯥꯍꯨ ꯑꯣꯏꯔꯒ ꯑꯟꯇꯔꯗꯁꯥꯗꯅ ꯁꯨꯀ꯭ꯔꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏꯕꯁꯤ ꯍꯣꯏ ꯃꯦꯔꯤꯅꯥ ꯃꯍꯥꯗꯁꯥ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯆꯍꯤ ꯃꯄꯨꯝ ꯀꯅꯥꯒꯤ ꯔꯥꯍꯨꯁꯤꯒꯤ ꯆꯍꯤ ꯃꯄꯨꯝ ꯃꯍꯥꯗꯁꯥ ꯀꯧꯏ ꯆꯍꯤ ꯃꯄꯨꯝ ꯔꯥꯍꯨꯁꯤꯅ ꯃꯥꯒꯤ ꯄꯦꯔꯦꯠꯁꯤ ꯃꯇꯝꯁꯤ ꯆꯍꯤ 53 ꯂꯩꯒꯅꯦꯕ ꯆꯍꯤ 53ꯁꯤ ꯃꯤꯗꯨꯒꯤ ꯇꯥꯔ ꯃꯇꯝꯗ ꯔꯥꯍꯨꯁꯤꯅ ꯍꯦꯛ ꯆꯥꯕ ꯍꯧꯕꯗꯒꯤꯅ ꯃꯥꯒꯤ ꯂꯣꯏꯕ ꯃꯇꯝꯁꯦ ꯆꯍꯤ 19ꯒꯤ ꯄꯦꯔꯦꯠ ꯃꯤ ꯑꯃꯃꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯃꯥꯒꯤ ꯗꯁꯥ ꯃꯄꯨꯝꯁꯤ ꯑꯣꯏꯔꯒ ꯆꯥꯔꯒ ꯂꯩꯅꯦꯕ ꯁꯤꯒꯤ ꯃꯥꯅ ꯌꯦꯡꯉꯤꯉꯩ ꯆꯥꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯔꯦ ꯄꯤꯔꯛꯄ ꯑꯀꯟꯕ ꯀꯅꯥꯅ ꯄꯤꯔꯛꯄ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯛꯄꯗ ꯁꯨꯀ꯭ꯔꯅ ꯑꯟꯇꯔꯗꯁꯥ ꯍꯥꯏꯗꯅ ꯍꯛꯊꯦꯡꯅꯅ ꯁꯨꯀ꯭ꯔ ꯍꯥꯏꯅ ꯀꯧꯕ ꯒ꯭ꯔꯍꯁꯤꯅ ꯃꯉꯣꯟꯗ ꯑꯟꯇꯔꯗꯁꯥ ꯄꯤꯔꯛꯄ ꯃꯇꯝꯗ ꯐꯣꯡꯂꯛꯄ ꯃꯥꯒꯤ ꯏꯐꯦꯛ ꯐꯣꯜꯗꯤ ꯌꯥꯝꯅ ꯐꯩ ꯔꯥꯍꯨꯗ ꯁꯨꯀ꯭ꯔꯅ ꯑꯟꯇꯔꯗꯁꯥ ꯄꯤꯔꯕꯗꯤ ꯁꯒꯣꯜ ꯁꯃꯨ ꯗꯣꯂꯥꯏ ꯇꯣꯡꯕ ꯐꯪꯕ ꯁꯇ꯭ꯔ ꯐꯪꯕ ꯍꯥꯏꯗꯤ ꯖꯣꯏꯒꯤ ꯐꯤꯔꯥꯟ ꯐꯪꯕ ꯃꯤꯡꯆꯠ ꯆꯥꯎꯈꯠꯄ ꯙꯔꯃ ꯆꯥꯎꯈꯠꯄ ꯃꯆꯥ ꯃꯁꯨ ꯑꯐꯕ ꯐꯪꯕ ꯂꯟ ꯆꯥꯎꯈꯠꯄ ꯌꯦꯛꯅꯕ ꯂꯩꯇꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯐꯣꯟ ꯄꯤ ꯔꯥꯍꯨꯅ ꯃꯍꯥꯗꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯁꯨꯀ꯭ꯔꯅ ꯑꯟꯇꯔꯗꯁꯥ ꯄꯤꯕꯁꯤ ꯌꯥꯝ ꯐꯕ ꯃꯁꯤ ꯍꯥꯏꯔꯒ ꯃꯦꯔꯤꯅꯥ ꯑꯥꯔꯊ ꯑꯃꯇꯪꯒ ꯃꯄꯥꯁꯤꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯔꯤꯕ ꯐꯔꯤꯕ ꯃꯇꯝꯁꯤꯗ ꯀꯅꯥꯒꯨꯝꯕꯗ ꯐꯠꯇꯕꯁꯨ ꯑꯣꯏꯕ ꯊꯣꯛꯄ ꯌꯥꯎꯏ ꯀꯃꯥꯏꯅ ꯌꯥꯎꯒꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯍꯥꯗꯁꯥ ꯑꯣꯏꯔꯤꯕ ꯔꯥꯍꯨꯁꯦ ꯃꯁꯤ ꯑꯩꯒꯤ ꯂꯒꯅ ꯃꯄꯨꯁꯤꯒ ꯑꯩꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯕꯩꯔꯤꯇꯥ ꯌꯦꯛꯅꯕ ꯑꯣꯏꯔꯝ ꯑꯩꯒꯤ ꯏꯄꯨꯀꯤ ꯑꯣꯏꯅ ꯔꯥꯍꯨ ꯑꯣꯏꯕ ꯒ꯭ꯔꯍꯁꯦ ꯑꯩꯒꯤ ꯏꯄꯨꯀꯤ ꯑꯣꯏꯅ ꯌꯦꯛꯅꯕ ꯑꯣꯏꯔꯝ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯥꯍꯨꯗ ꯁꯨꯀ꯭ꯔꯅ ꯆꯥꯕꯒꯤ ꯑꯐꯕ ꯄꯤꯔꯛꯀꯗꯧꯕꯁꯦ ꯔꯥꯍꯨꯗꯨꯗꯤ ꯑꯩꯒ ꯍꯥꯟꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯌꯦꯛꯅ ꯂꯩꯕꯅꯤꯅ ꯄꯤꯔꯛꯏꯕꯗꯣ ꯃꯥꯅ ꯑꯗꯨꯝ ꯊꯤꯡꯒꯅꯤ ꯑꯩꯒꯤ ꯑꯐꯕꯗꯣ ꯃꯥꯅ ꯑꯣꯏꯍꯜꯂꯣꯏꯗꯣꯏꯅꯤ ꯃꯥꯅ ꯉꯥꯛꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯇꯉꯥꯏꯐꯗꯕꯒꯤ ꯄꯤꯗꯕ ꯌꯥꯗꯕꯒꯤ ꯁꯨꯀ꯭ꯔꯗꯨꯅ ꯑꯐꯕꯗꯨ ꯄꯤꯔꯛꯄꯗꯣ ꯊꯤꯡꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯥꯅ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯗꯣꯛꯂꯛꯑꯒꯁꯨ ꯃꯄꯨꯝꯗꯤ ꯃꯥꯅ ꯐꯥꯔ ꯊꯝꯈꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯍꯥꯏꯔꯒ ꯑꯐꯕꯁꯤꯡꯁꯤ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯌꯥꯗꯕ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯔꯨꯞ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯨꯞꯁꯨ ꯌꯦꯛꯅꯕꯁꯨ ꯑꯃꯠꯇ ꯑꯣꯏꯗꯅ ꯏꯆꯝ ꯆꯝꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯐꯣꯂꯤꯠ ꯑꯃꯁꯨ ꯑꯃꯨꯛ ꯃꯔꯛꯁꯤꯗ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯅꯨꯡꯉꯥꯏꯖꯩ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ ꯋꯥꯐꯝ ꯈꯔꯗꯪ ꯄꯨꯈꯠꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ 10ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯔꯗꯥ ꯑꯔꯤꯕꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯔꯗꯥ ꯇꯥꯛꯄꯤꯌꯨ ꯄꯥꯕꯨꯡꯒꯤ ꯆꯦꯅꯦꯜꯁꯦ
ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯖꯅꯤꯡꯕ ꯀꯌꯥ ꯈꯪꯍꯟꯕꯒꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯩ ꯁꯔꯗꯥ ꯑꯔꯤꯕꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ हिरम खरसिदा अपेनब फोंदोकपिदना अखोइबु थागतपिरकपसिगिदमक अखोइगी माइकैदगिसु हाइनिंगाइ लेतना सरदागी माइकैदा थागतचब फोंदोकसरी अदुगा अहुबमक्तदा श्री भगवान की नाम न होबिरकपन मरम ओइदना श्री भगवान कृष्ण की दया कृपान मतम चुपदा सरदाबसु मंगोल की माइकैद सिंगसिनबिब ओइसनु हाइदना अमुक्कसु हन्ना मंगोल आशीर्वाद सिमतंगसु पिजरी ताइनरकपदंग सिगी कुनगा माथोइ सुबदा अमु पुखतपिर इबसना सना लेबा सना लेबा किसे गिफ्ट ओइना थाबिरकपनि थागसरी गिफ्ट थाबिरकपगि दमक सना लेबा के माइकैदसु अखोइगी माइकैदगी ताराम तारामना गिफ्ट ओक्सेबगुलनना याइफा मंगोल आशीर्वाद श्री भगवान के सोरोंद निजरी थागसरी अदुगा ngasiगी कुनगनि तोय सुबद लौखतसरी बसना पुखरमबम पद्मा अज्ञान खंगदब मयाम अम ताकपीबसे ओंथोकन नुंगाइजखरे नुंगाइजै पद्मा पद्माना अखोइबु नुंसीन थागतप फोंदोकपिरक इबसिगिदमक अखोइगी माइकैदगसु अपेनबा अमदि नुंगाइजबगा लोइनना थागतचब फोंदोकसरी अखोइना खंगे हाइयदन तौजब नचदे ओजा गुरु सिंह ताकपीरंबा तंबीरंबा अमदि वेद शास्त्र द थेंगनजरुब खरदंग ख्वाइ पुन्ना खंगमिनबा यागद्रा खंजदना सुमना सेमजब खक्तनी थागसरी ताइनरकपदा ngasiगी कुनगा हुमदोइ सुबदा अमुक पुखतपिरे इबसना मार्शल सिंह जुमनाम हरे कृष्णा ओजा लक्ष्मी नारायण थर्सडे खुदिंग नत्रगा पूर्णिमा खुदिंग की तौगदब पूजा की नियम खरदंग ताकपीरकलबदी नुंगाई जगनी सुमोदना मार्शल सिंह जुमनाम न पुखतपिरक वाफमनी हरे कृष्णा मार्शल ताकपीरइब वाफम से होय अखोइना लक्ष्मी नारायण की सगोन सेन खुदिंगदा पूजा कत्सबा अमदि पूर्णिमा खुदिंगी ओइना पूजा कत्सगे हाइना खनबिरगदी मदिगी ओइब तोंगाना बेददा थंबिरंब खरदंग हंगसगे सगोन सेन की लक्ष्मी नारायण पूजा से अखोइना सगोन सेन खुदिंगी ओइना कत्सगे हाइना निंगगदी अहानबदा इबुंगो इबेम अनिगी लेंसिननब पता सोलम सेंबिरनी हाइरिबा पता सोन मथक अदुदा जुगोल मूर्ति हाइबदी लक्ष्मी नारायण इबुंगो इबेम अनिगी अपुनबा मूर्ति मा सितरबोट नत्रगना मागी सक्तम अदो लेंसिनबिरनी अदुगा मदैदा अहानबदा कोइना तौबिगदबसी गंगा जोलना साइथबिगनी अदुदाइना शिला नुंग ओरगदी इरुजबे याब नुंग नतबा पिक्चर ओरगदी मदु इसिंग साइदरुबद खुदोंग सारोइदोबनिना ममांगदुदा अखोइना पात्र अमदा इसिंग असि कटकनी तसिंगबगिदी मागी पात्र मागी इरुजबगी कटकदोरिब थंगननबगी कटकदोरिब पात्र सिंग सय सनागी पात्र ओयु हाइब मदुतदा पेनबा सनागी पात्र दु लैत्रे अदना कोइना तोंगाना अतई मखन मखन पात्र सिंग सिदा आइडी स्टील की पात्र द ओरो लुपा की पात्र द ओरो कोरी की पात्र द ओरो अतई द कटपसी पेन देब अदना मदुदा तंगाई फद्र ngमद्रगदी लागी पात्र द कलु है ला और कांदरी दोसम त लेतब ऐन ngमजदबगी ला द कटपने है ला से द कल कांददी ईश्वर ने पेले सना नत्रसु अदुननी अखोइना अर्चा पूजा अयाम्ब मतमदा हाइबदी ईश्वर की मंदिर की पूजा की द पात्र तोंगान तोंगान थमगसु हेक कॉमन प्लेटफॉर्म दा हाइबताई लागी दोनान सारी पात्र से मंगोंददी दोसम त लेतब अदना आरिबा लागी
दोना नत्रगा लागी मथक अदुरे सिंग खरदंग हाइबिरगा लाकोय अमगी मथक्ता हाइबसु याय मदुदा इबुंगो इबेमगी दमक अस्नान की इरुजननबगी जोल कसरी हेदन सिंगची कटपा अदुदगी पूजा संगदोरिबा अयसी नापू मचुगी हंगाम मपान मचुगी फी सेट इनबा इसोरदुगी मफमदसु नापू मचुगी फिजे लेटें कचबा लोइनना पंचामृत कटपा पंचामृत हाइबदी संगोम अनौबने अफमबने घी खोही सिनी हाइरिबा मरम मंगासना पुन्न सेंबदुबु पंचामृत कौई अदुगा रोली रोली सी मागी अर्थ से सुनु अमदी यंगंग अनीना पुल्लगा सेंब मसु अदुबनी रोली हाइरिबसे रोली कटकनी अदगी अक्षत अक्षत हाइबदी सेंग ने यंगंग ने कुमकुम ने नत्रगना अंगांग करिगुंबा अबेर ओरबसु मफोल मकुप अदगी लई मकुप कतिन दुन सेंबा मदुब अक्षत कोई हाइरिबा अक्षत सने अदुगा लोइनना अमुनबा उहई सिदा यारगदी नापू मसु ओइबा मुल्लबा कांड नापू मसु ओइबा उहई अदगी धोप थाउमई संदोन नापू मचुगी लई सनारेगुंबा अदुगा हावथुम हवाई सनान सिंबसे कटकनी तुलसी कचगनी हाइरिबा सिंगची कटपा मतमदा अइना नारांदुगी मफमदा कथोकनी पुलपना अदुगा लक्ष्मी गे ददी इबुंगोदा कलुरबा मतुंगसिदा लक्ष्मीदा तोंगाना सिंदूरगा संदोनगा कल्लबा मतुंगदुदा मसाइगी कल्लुरिबा पोलम सिंग अदो इबेमगी चोरोंदसु कचरे हाइदना कल्लगा मसाइगी हाइरुक पानना सिंगबा कचरगनी करिगिनोन हाइबना ngасai ममांगदा भवानदा कत्रिंगदा लक्ष्मीदा हाना कल्लुबा यादे अदरा भवानदा कथोब मतुंगदुदा लक्ष्मीदा कोना कटकनी मपुंग ओइना तुलसी मनाजसु भवानदि तुलसी कत्रगदि भवान अमुक लौरोइ दौरी अदना तुलसी याउना कटपना भवान पेन कपनी भवान कल्लो मतुंग कलप तुलसी दु लक्ष्मी लौरनी लक्ष्मी दि अमुक तुलसी दु अमुक लौ यारोइ दोइनी अदना अहानबदा भवान कथोरब मतुंग लक्ष्मी द कलनी कटप लोरब मतुंग सिदा अइना विष्णु सहस्त्र नाम पाठ तौजब याय अइना ngमगन अइना तौरे ngमद्रगना तोपमन तौहनबे याय अदगी सरा हेनगे हाइरगदी लक्ष्मी सरी की वारी म तागनी आई सरा हेनम ngमरो यारगना लक्ष्मी सरी की वारी दु तारुद्रबसु यारे अदुगा अरोइबदा आरती कल्लगा कटप लोरब मतुंगदा लफु पांबी अइगी इंगोन सिमनागी मनुंगदा लफु होरगना लफु पांबी मखोंगदा चलनी हौद्रगना मीगी दवरगना अदुगी खुदोंग साबदु येंगगा मपुंग ओइना लक्ष्मी पूजा सुमोइदरा सगुन सिंग खुदिंग कचगे हारगदी अइगी इंगोन बलकोर मनुंगदुदा लफु पांबी तंगाई फदना अमत तवरबसु हवनबा फै होरेन पूजा से कल्लो मतुंगसिदा अइना लफु मखोंगदा चलगा माइ मखोंगदुदा इसिंग हाइगनी लफुदु नुंगसिना सेवा तौगनी अदुगी ताइनबदुदा मखोंग अदुदा घी की थौमई कचरगा अइना कल्लुरिबा लक्ष्मी नारायण की पूजा दो मदुदा मपुंग फाहा ओहनबिउ ओइदना लफुदुगी मखोंगदा खुरुम जगनी मसिना सगुन सेन नमिता सगुन सेन खुदिंगी ओइना खोइना लक्ष्मी नारायण पूजा से कचगे हाइरगदी नियम सिदा सथबिबा थोइदोंना फै हाइबसी बेदना थंबिरमी अदुगा पूर्णिमा निमित्त लक्ष्मी नारायण की पूजा से कटके हारगना मागी मागी पूर्णिमा की पुंग लेबा मतमदो हाइबदी हौजिक हियांगई थागी पोइनु थागी वाक्सिंग थागी हाइदना था था खुदिंग की पूर्णिमा की निमित्त की मतम से पुंग सिदगी पूर्णिमा की पुंग होरगा पुंग सिदा पूर्णिमा की पुंग लोई हाइबसे मसी खंगनब होनबी तारे अकोइना पंजिका अचौब मदुगी पुंगसिंग याउना व्रतगी मतम इबा अदुगुम पंजिका कैलेंडर मा अकोइना तंगाई फदना पाइबी ताई पाइबा दुगमद्रगना अखंगबदा हंगबिरगा पुंग कयादगी पूर्णिमा की पुंगसी हवी पुंग कयाद लोई हबसे खंगना मदुगी मतमसिदा अइना पूजा कचबा अमदी सरा हेनब
पूर्णिमा की पूजा ददी सुमना पूजा कटपदगी दी सरा हेन बने थदुना काने पूर्णिमा की पूजा दे सरा हेन बाय बदु याउद्रगदी मागी पूजा नदी थदुना कानब मही फंगब ngamde aduna सरा सु हेनबा पूजा सु कसगे हायरगदी थदुना दुम फारे पूजा कटपीगे हायरगदी मथक कल्लिब पूजा की पोलम सिना अदुम कसबे याय मथक की पूजा की पोलम सि मयाम याउबसदा ngamdre हायरगसु इसम सबना ngamjaba वही वही खरदंग नवरबसु अदुम कलगा खुरुम जबसु याय पूर्णिमा की लक्ष्मी नारायण पूजा की विधिदा कटकदब पूजा दी इसम समना हेत कलगा मपुमदी बरता सराहेन बदु सुमोदना बेदन थंबिरमी ताइनरकपदा जानधो थोक्सोम थागतसरी उजाबु थागतसरी जानधो थोक्सोम अखोगी मैकैदगिसु थागत पिरक तारामना उक्सबग लोइनना हाइनिंगाई लेतना जानधोगी मैकैदा थागतसब फोंदोक्सरी ईश्वरना मतम सुपद जानधोबु थौजान बिब ओइसनु अदुगा ngasiगी kunga mga subada muglaw khatsari bisna mi lai luwang senel mi lai luwang na tagpira ibase banda sur ko bahingsagi ningthausina adi para kobi devi lairembi masigi matakta lan tawbada kallab lanka rabon sikrab tungda patal dagi kaukhatki Mahisura Hiranyaksha hairiba hingsu aduga kallaba lan tawki adi para sakti su magi avatar oi kharaba lairem bising khudam oina durga kali bagala mukhi kayam puthoklaga lan tawbada hingsabagi ningthauna brahma vishnu shiva तेंजय सिंह लिरुंग द हापलग काप के तौबदा आदि पराशक्ति न हाइखी ngasi फाउबदा जगत खंगनद्रिब खुलाई अस्त्र ngasi di कापलगे हायरगा महाशिव कौब तेंजय से कापलगपदा ब्रह्मा विष्णु शिव अस्त्र की दुना मांगकी मसीदगी महाशिव की मगुन से ओंथोकना मगुन लई खंजकी शिव अमदी महाशिव अमतनी अदुबु शिवदी कैलाश द लेते महाशिवदी कैलाश द लेते अवांग कोरु थक लई पुनमक्सी विघ्न हरता गणेश सेरेल दगी उजबनी शिवना महाशिव ओनबंगमे खुदम होइना हनुमान शिव महादेव ओनबा ngambagumбani haije ninglibadi hanuman di hanumana kiskindia da lai shivana kailasta asumna shivaga mahashivaga leifam pundi khangje ninglibase onana lirak ladra khanje शिव पुराण दगी महाशिव की वारी हापलक के हायरक पदुदा पाबुंगसु अमुक्तंग ऐगी कमेंट्स पारगा खनबिखो महाशिवदी अरूब लाइनी मीनसु कया खंगदबनी ब्राह्मण फाउबा कया खंगबा थेंगनजदे अदुननी महाशिव हायरिसे ब्रह्मा विष्णु मरे येनरकपदा महाशिवगी शिव पिथोरखी महाशिव की शक्ति तंखाई मुक्नी शिवदा यारिबसे अमुक्तंग कुपना थीबी रखो वारसुवाना ngaijage थागसरी पाबुंगबु नुंगाइजै मिलाई लुआंग ओंथोकना वाना इबिरखरे मतुंगदि असुमना यामना वाना इबिबगी मउता हाइनिंगिबसिंग असे अखोइगे व्हाट्सएप के वॉइस रिकॉर्ड ओइना नम्मगे थाबिरकलगसु इबदा खुदसंगना वाना इबिरकलिबसि
ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 23 ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯣꯂꯥ ꯔꯥꯖꯀꯨꯃꯥꯔ ꯇꯨꯂꯁꯤꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛꯄ ꯇꯧꯍꯩꯗꯦ ꯑꯗꯨꯅ ꯀꯥꯁꯊ ꯑꯣꯏꯅ ꯀꯠꯄꯤꯌꯨ ꯑꯀꯪꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯒꯤ ꯑꯩꯒ꯭ꯌꯥꯕꯣꯛꯅꯗꯤ ꯑꯣꯖꯥꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯨꯡꯉꯥꯏꯖꯩ ꯕꯣꯂꯥ ꯔꯥꯖꯀꯨꯃꯥꯔ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯑꯗꯩꯗ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯁꯤ ꯇꯨꯂꯁꯤ ꯍꯦꯛꯅꯅꯕꯒꯤ ꯅꯤꯌꯣꯝ ꯄꯤꯔꯤꯕ ꯃꯌꯥꯝ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯝꯃꯤꯕꯁꯤꯡ ꯑꯁꯤ ꯕꯦꯗ ꯍꯥꯏꯕꯁꯤꯗꯤ ꯕꯦꯗꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯕꯦꯗꯒꯤ ꯃꯇꯨꯡ ꯑꯁꯤ ꯑꯃꯈꯛꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯗꯨꯅ ꯂꯩꯔꯒꯗꯤ ꯑꯇꯣꯞꯄ ꯕꯦꯗ ꯄꯥꯔꯨꯗ꯭ꯔꯒꯗꯤ ꯅꯩꯅꯔꯨꯗ꯭ꯔꯒꯗꯤ ꯑꯃꯈꯛꯇꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯂꯛꯄꯗ ꯃꯗꯨ ꯈꯣꯡ ꯊꯥꯡꯐꯝ ꯄꯨꯟꯁꯤꯗ ꯉꯛꯂꯛꯄ ꯍꯥꯏꯕ ꯇꯥꯏ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯗꯅ ꯄꯤꯌꯦ ꯕꯦꯗꯅ ꯄꯤꯔꯤꯕꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯨꯂꯁꯤ ꯍꯦꯛꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇꯁꯨ ꯇꯨꯂꯁꯤ ꯍꯦꯛꯄ ꯌꯥꯗꯦ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯇꯨꯂꯁꯤ ꯍꯦꯛꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯅ ꯗ꯭ꯋꯥꯗꯁꯤꯗꯁꯨ ꯍꯦꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯃꯥꯕꯁ꯭ꯌꯥ ꯊꯥꯁꯤꯗꯁꯨ ꯄꯨꯔꯅꯤꯃꯥꯗꯁꯨ ꯁꯪꯀ꯭ꯔꯥꯟꯇꯤꯗꯁꯨ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯗ ꯌꯥꯜꯂꯅ ꯆꯪꯕ ꯅꯨꯃꯤꯠꯇꯣ ꯃꯦꯁ ꯁꯪꯀ꯭ꯔꯥꯟꯇꯤ ꯀꯔꯀ ꯔꯥꯁꯤꯗ ꯆꯪꯕ ꯅꯨꯃꯤꯠꯀꯤ ꯈꯣꯡꯐꯝ ꯑꯍꯧꯕꯗꯣ ꯀꯔꯀ ꯁꯪꯀ꯭ꯔꯥꯟꯇꯤ ꯃꯀꯔꯗ ꯆꯪꯕꯗꯣ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯁꯨꯃꯥꯏꯗꯅ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯀꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯁꯨ ꯍꯦꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯨ ꯐꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯉꯥꯜꯗꯤ ꯂꯥꯛꯑꯕ ꯑꯗꯨꯕꯨ ꯂꯝ ꯂꯝꯗꯨꯒꯤ ꯑꯣꯏꯅ ꯁꯨꯔꯖꯣꯗꯣꯏ ꯁꯟ ꯔꯥꯏꯖ ꯍꯥꯏꯕ ꯃꯥꯒꯤ ꯇꯥꯏꯃꯤꯡꯗꯨ ꯅꯨꯃꯤꯠ ꯊꯣꯛꯄꯒꯤ ꯄꯨꯡꯗꯨ ꯅꯨꯃꯤꯠ ꯊꯣꯛꯄꯒꯤ ꯄꯨꯡꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯉꯥꯜꯗꯤ ꯉꯁꯥꯏꯅ ꯉꯥꯜꯂꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯣꯛꯄꯒꯤ ꯄꯨꯡ ꯁꯨꯔꯖ ꯎꯗꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯄꯨꯡꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯨꯂꯁꯤ ꯍꯦꯛꯄꯁꯨ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯄꯤꯔꯤꯁꯤ ꯕꯦꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯇꯤ ꯇꯥꯔꯦ ꯈꯟꯕ ꯃꯥꯒꯤ ꯁꯟꯁꯦꯠ ꯇꯥꯏꯃꯤꯡꯗꯣ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯍꯦꯛ ꯌꯥꯅꯤ ꯃꯗꯨꯒꯤ ꯄꯨꯡꯗꯨ ꯍꯦꯛ ꯌꯧꯈ꯭ꯔꯕ ꯉꯥꯟꯗꯤ ꯉꯥꯟꯗꯣꯏꯅꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯨꯡꯁꯤꯗꯤ ꯂꯩꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯃꯤꯅꯤꯠ 10 ꯀꯨꯟꯂꯣꯝꯁꯤ ꯉꯥꯜꯂꯒ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯉꯥꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯍꯦꯛꯄ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯄꯨꯡ ꯀꯌꯥꯗ ꯅꯨꯃꯤꯠ ꯊꯣꯛꯈꯤ ꯄꯨꯡ ꯀꯌꯥꯗ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯒꯤꯉꯁꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯑꯣꯏꯕꯗꯨ ꯃꯗꯨ ꯑꯩꯅ ꯍꯦꯛꯇ ꯈꯪꯕꯁꯨ ꯉꯝꯃꯣꯏꯗꯧꯔꯤ ꯁꯨꯝꯃꯣꯏꯗꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯊꯤꯡꯕ ꯃꯌꯥꯝꯁꯤ ꯂꯩꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯕ ꯂꯨꯔꯛꯀꯗꯧꯕ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯍꯦꯛꯄ ꯌꯥꯗꯦ ꯆꯨꯝꯃꯤ ꯇꯨꯂꯁꯤ ꯃꯅꯥ ꯍꯦꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠꯀꯤ ꯈꯨꯖꯤꯟꯁꯤꯅ ꯊꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯤꯅꯤ ꯄꯤꯔꯤꯁꯤ ꯕꯦꯗꯅꯁꯨ ꯑꯩꯒꯤ ꯈꯨꯖꯤꯟꯁꯤꯅ ꯊꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯗꯨ ꯍꯦꯛꯄꯁꯤ ꯌꯥꯝꯅ ꯂꯨꯕ ꯍꯦꯛ ꯈꯨꯖꯤꯟꯅ ꯊꯦꯡꯕꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯏꯁꯣꯔꯅ ꯂꯧꯗꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯇꯨꯂꯁꯤ ꯑꯀꯪꯕꯁꯦ ꯉꯁꯥꯏ ꯇꯨꯂꯁꯤ ꯀꯥꯁꯊ ꯀꯠꯂꯨꯗꯅ ꯇꯥꯛꯄꯤꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤ ꯕꯦꯗ ꯑꯃꯅ ꯇꯨꯂꯁꯤ ꯑꯀꯪꯕꯁꯦ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯌꯥꯗꯦ ꯁꯤꯅꯤ ꯇꯧꯍꯩꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯂꯁꯤ ꯄꯥꯝꯕꯤꯁꯤ ꯊꯥꯕ ꯃꯇꯝꯗꯁꯨ ꯃꯈꯥ ꯃꯥꯏꯀꯩꯗ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯊꯥꯕ ꯌꯥꯗꯦ ꯁꯟꯊꯣꯡꯗ ꯊꯥꯕ ꯌꯥꯗꯦ ꯅꯣꯡꯆꯨꯞ ꯊꯥꯕ ꯌꯥꯗꯦ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯗ ꯊꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯇꯨꯂꯁꯤꯁꯦ ꯌꯨꯝꯒꯤ ꯗꯂꯥꯟ ꯃꯊꯛꯇꯁꯨ ꯊꯥꯕ ꯌꯥꯗꯦ ꯁꯨꯝ ꯑꯣꯏꯗꯅ ꯍꯦꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯈꯨ ꯑꯅꯤꯁꯦ ꯀꯨꯜꯂꯒ ꯇꯨꯂꯁꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯃꯥꯏ ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯑꯣꯜꯅ ꯀꯨꯜꯂꯒ ꯇꯨꯂꯁꯤꯁꯤ ꯍꯦꯛꯇ꯭ꯔꯒꯗꯤ ꯃꯗꯨ ꯇꯨꯂꯁꯤꯗꯤ ꯏꯁꯣꯔꯅ ꯂꯧꯗꯦ ꯍꯥꯏꯗꯅ ꯁꯤ ꯑꯊꯤꯡꯕ ꯃꯌꯥꯝ ꯃꯔꯛꯇꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯏꯁꯣꯔ ꯁꯦꯕꯥ ꯇꯧꯅꯤ ꯆꯠꯅꯕ ꯌꯥꯕ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯇꯤ ꯈꯨꯗꯤꯡꯒꯤ ꯅꯤꯇꯤ ꯁꯦꯕꯥ ꯍꯥꯏꯗꯅ ꯀ꯭ꯔꯤꯁꯅ ꯃꯟꯗꯤꯔ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯟꯗꯤꯔꯁꯤꯡꯁꯤ ꯇꯨꯂꯁꯤ ꯄꯠꯇ꯭ꯔ ꯌꯥꯎꯗꯅ ꯁꯦꯕꯥ ꯇꯧꯕ ꯌꯥꯗꯦ ꯅꯤꯇꯤꯒꯤ ꯃꯥꯗꯤ ꯍꯦꯛ ꯀꯠꯇꯣꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯃꯤꯠ ꯊꯤꯔꯣꯏ ꯊꯕꯥꯟ ꯊꯤꯔꯣꯏ ꯑꯗꯨꯝ ꯀꯠꯇꯣꯏꯅꯤ
ꯑꯗꯨꯅ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯣ ꯌꯥꯕ ꯌꯥꯗꯕ ꯑꯊꯤꯡꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔ ꯁꯦꯕꯥꯒꯤꯗꯃꯛ ꯍꯦꯛꯂꯛꯄ ꯃꯇꯝꯗꯨꯗ ꯇꯉꯥꯏ ꯐꯕ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯗꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯅꯤꯌꯣꯝꯁꯤꯡꯁꯤꯒꯤ ꯃꯈꯥ ꯑꯃꯗ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯃꯨꯡꯗꯨꯗ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯤꯕꯁꯤꯡꯒꯤꯗꯤ ꯃꯤ ꯑꯃ ꯁꯤꯔꯛꯑꯦ, ꯃꯗꯨ ꯂꯥꯏꯔꯤꯛ ꯇꯥꯗ ꯌꯥꯔꯣꯏꯗꯧꯔꯤ, ꯇꯨꯂꯁꯤꯗꯣ ꯑꯩ ꯍꯦꯛꯇ ꯌꯥꯔꯣꯏꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯗꯨꯗ, ꯅꯨꯃꯤꯠꯇꯨꯗ ꯑꯦꯀꯥꯗꯁꯤꯁꯨ ꯑꯣꯏꯔꯣ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯔꯣ ꯍꯦꯛꯄ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯥꯏ ꯀꯔꯃꯗꯨ ꯇꯧꯗꯅ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯁꯤꯒꯨꯝꯕ ꯌꯥꯕ ꯌꯥꯗꯕ ꯄꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯚꯣꯂꯥ ꯔꯥꯖꯀꯨꯃꯥꯔ ꯕꯦꯗꯅꯗꯤ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯁꯥꯟꯅꯅꯕ ꯅꯠꯇꯦ, ꯆꯥꯅꯅꯕ ꯅꯠꯇꯦ, ꯑꯩꯒꯤꯗꯤ ꯏꯁꯣꯔ ꯁꯦꯕꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯤꯗ ꯍꯦꯛꯄ ꯃꯇꯝꯗꯗꯤ ꯌꯥꯏ ꯍꯥꯏꯕꯁꯦ ꯕꯦꯗꯅꯁꯨ ꯄꯤꯔꯝꯕ ꯋꯥꯐꯝ ꯂꯩꯕꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯕꯅꯤ, ꯊꯥꯒꯠꯆꯔꯤ꯫ ꯂꯩꯗꯤ ꯂꯩ, ꯇꯥꯛꯄꯤꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕꯃꯛꯇꯅꯤ, ꯑꯗꯨꯕꯨ ꯌꯥꯅꯅ ꯆꯠꯅꯕ ꯍꯥꯏꯕꯗꯣ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯔꯤꯛꯕꯦꯗ, ꯁꯥꯝꯕꯦꯗ, ꯖꯖꯨꯔꯕꯦꯗ, ꯑꯊꯔꯕ ꯕꯦꯗꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯑꯗꯨꯗ ꯌꯥꯔꯝꯕꯗꯣ ꯁꯨꯝꯅꯁꯨ ꯌꯥꯏ, ꯁꯨꯝ ꯑꯃꯨꯛ ꯄꯤꯊꯣꯛꯂꯛꯏꯕꯁꯤ ꯁꯨꯝ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ 23 ꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯪꯒꯣꯗꯥꯁ ꯒꯨꯔꯨꯃꯌꯨꯝ, ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯐꯖꯩ, ꯊꯥꯒꯠꯆꯔꯤ ꯔꯪꯒꯣꯗꯥꯁ ꯒꯨꯔꯨꯃꯌꯨꯝ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯍꯤꯔꯝꯁꯤꯗ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯐꯖꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ, ꯐꯖꯕ ꯍꯥꯏꯔꯤꯕꯁꯤ ꯔꯪꯒꯣꯗꯥꯁ ꯕꯦꯗꯅ ꯇꯥꯛꯄꯤꯔꯝꯕ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯈꯟꯖꯗꯅ ꯄꯨꯊꯣꯛꯆꯕ ꯑꯣꯏꯕꯅ ꯐꯖꯔꯤꯕꯁꯤ ꯏꯁꯣꯔꯒꯤ ꯃꯒꯨꯟꯅꯅꯤ, ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯒꯨꯟꯅꯅꯤ, ꯑꯩꯈꯣꯏꯅ ꯅꯠꯆꯗꯦ, ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯊꯥꯒꯠꯆꯔꯤ, ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕꯁꯤꯅ 29 ꯁꯨꯕꯁꯤꯗ ꯀꯤꯔꯥ ꯀꯤꯔꯥ, ꯇꯨꯂꯁꯤ ꯐꯨꯠꯂꯒ ꯊꯛꯄꯁꯤ ꯌꯥꯗꯕ ꯅꯨꯃꯤꯠ ꯂꯩꯕꯔ ꯑꯣꯖꯥ? ꯀꯤꯔꯥ, ꯇꯨꯂꯁꯤ ꯐꯨꯠꯂꯒ ꯊꯛꯄ ꯌꯥꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ, ꯇꯨꯂꯁꯤ ꯍꯦꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩ꯫ ꯇꯨꯂꯁꯤ ꯐꯨꯠꯂꯒ ꯊꯛꯄ ꯌꯥꯗꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯍꯤꯗꯥꯛ ꯆꯥꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯃꯆꯟꯗ ꯑꯌꯥꯝꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯐꯨꯠꯀꯗꯧꯔꯤꯕ ꯇꯨꯂꯁꯤꯗꯨ ꯃꯇꯝ ꯆꯥꯅ ꯍꯦꯛꯍꯧꯔꯒ ꯂꯣꯏꯔꯦ, ꯃꯐꯝ ꯆꯥꯅ ꯍꯦꯛꯍꯧꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯒ ꯃꯥꯗꯨ ꯑꯗꯨꯝ ꯑꯩꯅ ꯀꯪꯍꯜꯂꯒ ꯂꯤꯔꯒ ꯊꯝꯕꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯐꯨꯠꯄ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯐꯨꯠꯄꯒꯤꯗꯃꯛ ꯃꯐꯝ ꯃꯇꯝ ꯆꯥꯗꯕꯗꯒꯤ ꯍꯦꯛꯑꯒ ꯐꯨꯠꯄꯗꯨꯗꯤ ꯐꯠꯇꯦ, ꯁꯨꯝ ꯑꯣꯏꯗꯅ ꯀꯤꯔꯥ ꯀꯤꯔꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯈ꯭ꯋꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯣꯏꯗꯣꯛꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫